Manipur lenga ki school sing fagat hanabaki pandam da school fagat hansi mission haudok libasi tungi yumbi Maheiroi Singgi Mingda Thika Touribra haina Aam Aadmi Party Manipur gi state coordinator Bishwanath Thingam na phongdokre ngasi Manipur Press Club ta pangthokpa pawgi mifam da Bishwanath na makha taraduna Aam Aadmi Party Manipur na lenga ki school khara yengsilubada Fibam sokpa kaya thengnarakpa khakta natana school fagat hansi mission paikhatlaba matung lenga ki school ayamba Maheiroi masing yamna hantharakpa gi fibam kaya thengnare school amada Maheiroi tarafana leitaba thengnaki masida natana contract leiba oza chatrukrom tolop pidabana khudong chadaba mayok naba thengnare masida maram oiraga school fagat hansi mission gi pandam adugi namada Mioi Karana Thika Tauduna Ladybasi Pandam Adu Fanghanaba Mari Lainaba Singna Meet Yang Changbi Haiki Amaromda Manipur gi Lambi Thong Aduki Matik Fatana Thamlibasi Manipur Miambo Center Amadi Manipur Langak na Usitabani Haina Lawi Manipur gi Chahi Helaba Irang Asigi Matangda Center na Kuki Su Kangubu Waridi Sanaba Aduga Manipur Miam Dana Su Sangdokte Haina Wakal Nungai Hanbagi Fibam da Ladybasi Atubada Su Sangdo ina traga sangdokte haiba khanghangadabani haiki Haukiba tha kharasida tongan ba district singi government gi school khara yengsin ba chachrugo matamda leiramiba school gi infrastructure loinana ozagi award ba adagi object maksu more than akoi 600 teachers akoi gi contract basis ta akoi gi PA ga si sang naina ibiram da ba sigumba wathok mayam ama leiramba koi thengna jai ada yamna ngakningai oibada school khara da angang sumnagi 15 khaktang leiba government gi schools Manipur gi leiriba tungi yumbi oigadoriba chhatra mayam si manghan bagi Thika ama lawrabra haibase Aam Aadmi Party Manipur gi maikai dagi sigi wang sima koi thamjage aduga loinana Hojik Lairiba Manipur gi lambi thongi phibam adugi matik thamoi nungnam nungai oire gumba yom sida Manipur gi prajabu thambiba haibase masi akoi gi Manipur gi praja miyam bu central government amadi state government na sitrabra akoi ji citizen amagumna ubidra ba haiba question jima Aam Aadmi Party gi maikai dagi simusu thamjage